ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯍꯩꯕꯤ ꯑꯃꯨꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯉꯧꯕꯤꯅ, "ꯃꯣꯏ ꯄꯥꯕꯨꯡ, ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ." "ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯀꯔꯤꯗꯤ ꯇꯧꯅꯤ? ꯏꯃꯥꯒꯤ ꯃꯤꯍꯨꯜ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯇꯧꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤꯡꯂꯨꯕ ꯉꯝꯗꯧꯕ ꯅꯠꯇꯦꯅꯦ." "ꯅꯠꯇꯦ, ꯏꯃꯥꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯊꯣꯝꯕ, ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯗꯨ ꯇꯥꯁꯤꯟꯅꯗꯕꯤ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯉꯧꯕꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯊꯧꯁꯥꯗꯕ ꯃꯇꯧꯗꯨꯗ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯁꯨ ꯃꯪꯒꯣꯜꯗꯨꯗ ꯏꯁꯧ ꯂꯥꯡꯗꯅ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯑꯃ ꯐꯣꯠꯍꯧꯔꯤ꯫ ꯑꯃꯨꯕꯤꯅ, "ꯏꯃꯧ ꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯀꯟꯅ ꯏꯁꯧ ꯂꯥꯡꯂꯤꯕꯕꯨ?" "ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦ. ꯅꯆꯥꯅꯨꯄꯥꯗ ꯋꯥ ꯑꯃ ꯍꯧꯗꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯇꯥꯁꯤꯟꯗꯕꯤ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒꯤꯅꯤ." "ꯌꯦ, ꯀꯔꯤꯒꯤꯅꯣꯅꯦ? ꯃꯥꯅ ꯏꯃꯧꯅ ꯍꯥꯏꯕ ꯋꯥꯗ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕꯣ?" ꯑꯉꯧꯕꯤꯗꯨ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯃꯅꯦꯝꯅ ꯇꯥꯔꯝꯂꯗꯤ ꯈꯟꯕꯗ ꯃꯤꯄꯥꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯕꯤꯗꯤ ꯃꯃꯧꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯥꯒꯤ ꯍꯤꯗꯥꯛꯄꯨꯗꯨ ꯍꯤꯗꯥꯛ ꯍꯥꯟꯗꯨꯅ ꯊꯛꯂꯝꯃꯤ꯫ ꯑꯃꯨꯕꯤꯅ, "ꯏꯃꯧ ꯏꯕꯦꯝꯃ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩ ꯂꯥꯏꯒꯤ ꯊꯧꯔꯝ ꯈꯔ ꯇꯧꯒꯗꯕ ꯂꯩ, ꯑꯗꯨꯅ ꯑꯉꯥꯡꯈꯩꯗꯣ ꯉꯟꯅ ꯇꯨꯝꯍꯜꯂꯨꯀꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯕꯤꯗꯨ ꯃꯥꯅ ꯐꯣꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯐꯣꯠꯄ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯌꯥꯏꯗ ꯂꯩꯕ ꯂꯥꯏ ꯌꯥꯝꯅ ꯅꯤꯡꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡꯗꯨꯒꯤ ꯅꯨꯄꯤ ꯑꯍꯜꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯅ ꯆꯥꯟꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯇꯥꯊꯣꯠꯅ, "ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥ ꯂꯩꯕꯥꯛꯂꯩꯒꯤ ꯂꯥꯏꯁꯪꯁꯤ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯑꯣ. ꯍꯣꯔꯦꯟꯗꯤ ꯏꯃꯥꯒꯤ ꯂꯥꯏꯒꯤ ꯃꯤꯡꯈꯩ ꯁꯣꯟꯒꯗꯕꯅꯤꯀꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕ ꯂꯩꯔꯦꯟꯕꯤ ꯂꯩꯕꯥꯛꯂꯩꯒꯤ ꯂꯥꯏꯁꯪꯗꯨ ꯅꯤꯡꯊꯤꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯃꯨꯕꯤꯒꯤ ꯏꯃꯨꯡꯗꯨ ꯉꯟꯇꯥꯅ ꯆꯥꯛꯉꯟ ꯆꯥꯊꯣꯛꯅꯔꯒ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯕꯤꯗꯤ ꯃꯌꯥꯝꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ꯫ "ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯊꯕꯛꯁꯦ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯃꯨꯕꯤꯒꯤ ꯃꯃꯥꯡꯗ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ "ꯍꯧꯖꯤꯛꯃꯛ ꯇꯥꯊꯣꯠ ꯍꯣꯏꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯣ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯨꯆꯣ." ꯑꯃꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯇꯥꯊꯣꯠ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯆꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯇꯥꯊꯣꯠ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯇꯥꯊꯣꯠꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤꯗ ꯂꯩꯔꯤꯕ ꯂꯩꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯕ ꯉꯝꯂꯝꯗꯦ꯫ "ꯃꯥꯒꯤ ꯑꯃꯨꯕꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯌꯨꯝꯁꯤꯗ ꯆꯠꯂꯨ ꯍꯥꯏꯅ ꯊꯥꯔꯛꯂꯤꯁꯦ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯩ ꯃꯌꯥꯝꯁꯦ ꯃꯥꯡꯅꯕꯅꯤ, ꯀꯥꯟꯅꯗꯦ, ꯍꯜꯍꯧꯕꯅ ꯐꯅꯤ ꯑꯩ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯝꯕꯤꯗ ꯈꯨꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯌꯨ ꯊꯛꯄ ꯉꯥꯎꯕ ꯇꯣꯝꯕꯗꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏ ꯐꯠꯇꯕꯗꯨ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯜꯂꯒ ꯇꯣꯝꯕ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ "ꯀꯅꯥꯝꯇ ꯃꯋꯥ ꯂꯧꯗꯦ. ꯂꯧꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯑꯩꯅ ꯀꯅꯥꯝꯇ ꯃꯋꯥ ꯂꯧꯗꯦ." ꯂꯥꯏ ꯐꯠꯇꯕꯗꯨꯅ, "ꯀꯅꯥꯒꯤ ꯃꯋꯥꯅꯣ ꯅꯪꯅ ꯂꯧꯗ꯭ꯔꯤꯕꯣ?" ꯇꯣꯝꯕ ꯂꯥꯏ ꯐꯠꯇꯕꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯣꯝꯕ ꯂꯥꯏ ꯐꯠꯇꯕꯗꯨꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯈꯪꯂꯗꯨꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ "ꯉꯥꯏꯈꯣ, ꯉꯥꯏꯈꯣ, ꯆꯦꯟꯈꯤꯅꯨ, ꯉꯥꯏꯈꯣ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯈꯥꯡꯅ ꯈꯥꯡꯅ ꯅꯣꯛꯇꯨꯅ ꯃꯐꯝꯗꯨꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯕꯅ ꯃꯥꯅ ꯊꯦꯡꯅꯕꯗꯨ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯊꯥꯔꯤꯛꯅ, "ꯏꯆꯦ, ꯌꯨ ꯉꯥꯎꯕ ꯇꯣꯝꯕꯅ ꯍꯥꯏꯔꯤꯕ ꯈꯨꯜꯁꯦ ꯇꯝꯅꯕ ꯑꯃꯨꯛ ꯍꯧꯔꯦ ꯍꯥꯏꯔꯤꯅꯦ." ꯇꯣꯝꯕꯤꯅ, "ꯏꯕꯦꯝꯃ, ꯇꯣꯝꯕꯅ ꯍꯥꯏꯕ ꯋꯥꯕꯨ ꯊꯥꯖꯔꯨꯅꯨꯍꯦ. ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯂꯥꯛꯑꯒ ꯃꯃꯤꯠꯇꯅꯦ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯇꯣꯝꯕꯅ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯉꯧꯕꯤꯅ, "ꯃꯣꯏ ꯄꯥꯕꯨꯡ, ꯃꯣꯏ ꯄꯥꯕꯨꯡ, ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ?" "ꯃꯤꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯔꯒꯦ?" "ꯌꯨ ꯉꯥꯎꯕ ꯇꯣꯝꯕꯗꯣ ꯉꯔꯥꯡ ꯂꯥꯏ ꯐꯠꯇꯕꯅ ꯇꯝꯅꯔꯦ ꯍꯥꯏꯗꯅ ꯍꯥꯏꯅꯍꯧꯏ.
ꯃꯥꯅ ꯌꯨ ꯉꯥꯎꯕꯗꯨꯗ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯅꯕꯨꯗꯤ ꯑꯗꯨꯝꯅꯁꯨ ꯍꯥꯏꯍꯧꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯀꯔꯤ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯒꯦ? ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯣꯡꯃ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠꯇ ꯏꯃꯥꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕꯁꯦ ꯈꯨꯜ ꯂꯩꯀꯥꯏꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯗꯧꯔꯤꯕꯅꯤ꯫ ꯀꯩꯗꯧꯕꯒꯤ ꯃꯤ ꯈꯪꯗꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯤ ꯈꯪꯅꯕ ꯇꯧꯗꯧꯔꯤꯕꯅꯣ? ꯃꯤ ꯈꯪꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯆꯤꯜꯂꯒ ꯋꯥꯔꯦꯝ ꯁꯨꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯉꯧꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯕ ꯆꯉꯟ ꯊꯣꯡꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯆayꯣꯝ ꯊꯤꯜꯂꯨꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯇꯥꯊꯣꯠꯅ꯫ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯣ?" "ꯍꯣꯏ ꯃꯥ, ꯂꯣꯏꯖꯔꯦ." "ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣꯗꯣ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯂꯅꯤ꯫ ꯆꯥꯌꯣꯝꯗꯣ ꯊꯤꯟꯗꯣꯛꯂꯨꯔꯣ." "ꯍꯣꯏ ꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯌꯣꯝꯗꯨ ꯄꯥꯏꯗꯨꯅ ꯂꯧꯕꯨꯛꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯂꯧꯔꯤꯗꯨ ꯌꯥꯟꯕꯗꯨ ꯋꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯛꯄ ꯉꯥꯏꯗꯨ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯄꯗꯨ ꯎꯔꯒ, "ꯅꯨꯄꯤ, ꯈꯔ ꯊꯨꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ." "ꯍꯣꯏ ꯂꯥꯛꯏꯁꯤꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯗ ꯇꯠꯇꯅ ꯁꯤꯗꯧ ꯌꯥꯝ ꯃꯥꯜꯂꯤ." "ꯑꯗꯥꯏꯗ ꯄꯦꯊꯗꯅꯅꯦ ꯉꯥꯡꯂꯔꯅꯨ, ꯊꯨꯅ ꯂꯥꯛꯑꯣ." "ꯍꯣꯏ ꯕꯥ, ꯑꯩꯁꯨ ꯂꯥꯛꯏꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯣꯏꯕꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯌꯣꯝꯗꯨ ꯊꯣꯛꯇꯨꯅ ꯊꯣꯏꯕꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯅ ꯁꯤꯜ ꯂꯥꯡꯂꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛꯌꯣꯝ ꯑꯗꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯆꯥꯕ ꯂꯣꯏꯔꯕꯗ ꯊꯕꯥꯅ ꯊꯣꯏꯕꯒꯤ ꯑꯔꯦꯝꯕꯗꯨ ꯅꯤꯡꯊꯤꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ "ꯁꯤꯗꯒꯤ ꯀꯥꯈ꯭ꯔꯒ ꯂꯩꯀꯥꯏ ꯀꯣꯏꯗ ꯂꯩꯔꯝꯒꯅꯨꯀꯣ, ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ." "ꯑꯩꯕꯨ ꯂꯩꯀꯥꯏ ꯌꯥꯝ ꯀꯣꯏꯒꯟꯕꯒꯤ ꯃꯑꯣꯡꯗ ꯌꯨꯝꯗ ꯂꯦꯡꯗ ꯂꯩꯖꯔꯝꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜꯂꯣꯝꯅ ꯐꯥꯎꯕ ꯍꯅꯨꯕꯤ ꯑꯃꯨꯕꯤꯗꯨ ꯍꯧꯒꯠꯂꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯂꯥꯏ ꯁꯥꯟꯅꯕꯗꯅ ꯊꯦꯡꯅ ꯊꯦꯡꯅ ꯇꯨꯝꯂꯕꯅꯤꯅ ꯍꯧꯒꯠꯄ ꯉꯝꯗꯅ ꯇꯨꯝꯁꯤꯜꯂꯝꯃꯤ꯫ ꯑꯉꯧꯕꯤꯅ, "ꯀꯔꯤ ꯑꯍꯜꯅꯣ ꯁꯤꯕꯣ? ꯃꯤꯒꯤꯗꯤ ꯑꯍꯜꯅ ꯍꯧꯒꯠꯇꯅ ꯃꯁꯨ ꯃꯆꯥ ꯃꯌꯥꯝꯗꯣ ꯍꯧꯗꯣꯛꯏ ꯍꯥꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ, ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯝꯂꯤꯈꯩ ꯇꯨꯝꯗ ꯂꯩꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯕꯤꯗꯨ ꯃꯅꯦꯝ ꯑꯃꯨꯕꯤꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯄ ꯆꯪꯂꯝꯃꯤ꯫ "ꯏꯃꯥ, ꯏꯃꯥ, ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯤꯕꯣ?" "ꯍꯧꯒꯠꯂꯗꯧꯕꯅꯤ. ꯏꯁꯥꯁꯤ ꯏꯇꯦꯛ ꯇꯦꯛꯏ, ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯂꯒ ꯂꯩꯕꯅꯤ." "ꯏꯃꯥ, ꯅꯃꯧꯅ ꯆꯥꯛ ꯂꯣꯏꯔꯕꯅꯤ. ꯊꯨꯅ ꯍꯧꯒꯠꯄꯤꯔꯣ, ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯊꯣꯛꯅꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯕꯤꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯃꯃꯧꯅ ꯊꯣꯛꯈ꯭ꯔꯕꯗ ꯃꯆꯥꯗꯨ ꯏꯇꯟ ꯇꯟꯅ ꯍꯧꯒꯠꯂꯝꯃꯤ꯫ "ꯑꯩꯒꯤ ꯏꯃꯧꯁꯤꯅꯅꯦ ꯑꯣꯟꯊꯣꯛꯅ ꯍꯩꯃꯟ ꯁꯤꯡꯃꯟꯈ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯁꯨꯃꯥꯡꯗꯨ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯑꯃꯨꯛ ꯐꯝꯂꯝꯃꯤ꯫ "ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯥꯊꯣꯠ ꯍꯥꯏꯕꯤꯁꯤ ꯃꯥꯏꯊꯤꯕ ꯄꯤꯁꯤꯒꯦ? ꯑꯩꯅ ꯍꯣꯠꯅꯔꯨꯕ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯐꯝꯗ ꯑꯔꯦꯝꯕ ꯇꯥꯔꯒ ꯍꯦꯛꯇ ꯇꯣꯛꯄ." ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯕꯤꯗꯨ ꯃꯊꯪꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯕ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯨꯕꯤꯅ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯤꯉꯩꯗ ꯃꯆꯥꯅꯨꯄꯥ ꯊꯣꯝꯕꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯆꯅꯤꯀꯣ." "ꯍꯩ, ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯑꯍꯩ ꯑꯄꯥ ꯁꯥꯔꯛꯏꯁꯤꯅ? ꯍꯥ? ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯇꯧꯔꯤꯕꯅꯤ. ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯋꯥ ꯉꯥꯡꯂꯛꯀꯅꯨ." ꯊꯣꯝꯕ ꯃꯃꯥꯒꯤ ꯃꯤꯍꯨꯜ ꯈꯪꯕꯅ ꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯃꯥꯅ ꯇꯥꯔꯣꯏ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯊꯣꯝꯕ ꯋꯥ ꯃꯈꯥ ꯇꯥꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ "ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯍꯜꯅ ꯇꯧꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅ ꯈꯨꯠ ꯊꯤꯡꯖꯤꯟꯈ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤ ꯉꯥꯡꯗꯨꯅ ꯊꯥꯔꯤꯕ ꯐꯛꯇꯨ ꯍꯨꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯊꯕꯥꯗꯨ ꯑꯁꯦꯡꯕ ꯐꯤꯁꯦꯠ ꯆꯥꯗꯨꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ, "ꯅꯨꯄꯤ, ꯅꯃꯧꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯈ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯀꯔꯤ ꯀꯔꯤꯅೋ ꯇꯧꯁꯤꯟꯕ ꯌꯥꯕ ꯈꯔ ꯇꯧꯁꯤꯜꯂꯨꯆꯣꯅꯦ. ꯏꯃꯧ ꯃꯇꯣꯝꯇ ꯊꯥꯗꯣꯛꯀꯅꯨꯅꯦ ꯅꯪꯕꯣ." "ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯒꯦ ꯇꯧꯔꯝꯂꯤꯕꯅꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠꯇꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯗꯨꯅ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯁꯦꯝꯖꯤꯜꯂꯝꯃꯤ꯫ ꯃꯃꯧꯅ ꯊꯣꯡ ꯊꯥꯛꯄꯗ ꯊꯨꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯦꯝꯖꯤꯟꯕ ꯌꯥꯕ ꯃꯈꯩ ꯂꯣꯏꯅ ꯁꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯕ ꯂꯥꯏꯒꯤ ꯊꯧꯒꯜ ꯂꯣꯏꯔꯒ ꯆꯥꯛꯃꯩ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯊꯣꯝꯕꯅ, "ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯕ ꯇꯥꯔꯦ?" "ꯀꯔꯤꯕꯨ ꯊꯣꯡꯅꯤ ꯍꯥꯏꯒꯦ? ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯕ ꯇꯥꯕꯅꯤ." "ꯍꯋꯥꯏ ꯃꯅꯥꯗꯨ ꯅꯠꯇꯕ ꯏꯟꯁꯥꯡ ꯑꯇꯩ ꯃꯅꯥꯗꯤ ꯏꯔꯩꯃꯛ ꯂꯩꯇ꯭ꯔꯕꯣ ꯅꯪꯕꯣ?" "ꯍꯣ, ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫
ꯀꯔꯤꯕꯨ ꯂꯩꯗꯧꯔꯤꯕꯒꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯏꯃꯨꯡꯁꯤꯗ ꯀꯔꯤꯕꯨ ꯄꯨꯁꯤꯜꯂꯛꯇꯅ ꯍꯥ ꯀꯔꯤ ꯂꯩꯗꯧꯔꯤꯒꯦ ꯅꯨꯡꯇꯤꯒꯤ ꯋꯥꯔꯦꯝ ꯁꯨꯕ ꯆꯠꯂꯒ ꯍꯟꯖꯤꯜꯂꯛꯂꯒ ꯑꯍꯥꯎꯕꯗ ꯆꯥꯒꯦ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯆꯠꯅꯕ ꯌꯥꯗꯧꯔꯤꯒꯦ ꯍꯥ ꯀꯔꯝꯕ ꯏꯃꯨꯡꯗ ꯆꯠꯅꯔꯝꯒꯗꯒꯦ ꯊꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯁꯧꯗꯨ ꯇꯥꯕꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯉꯧꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯈ꯭ꯔꯕꯁꯨ ꯏꯁꯧ ꯂꯥꯡꯕꯗꯤ ꯂꯦꯞꯂꯝꯗꯦ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯝꯃꯤ ꯑꯉꯧꯕꯤ ꯏꯁꯧ ꯂꯥꯡꯗꯅ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯕꯥꯅ ꯁꯣꯅꯄꯨꯡꯒꯤ ꯃꯌꯥꯏꯗ ꯐꯤꯗꯣꯜ ꯆꯤꯡꯈꯠꯇꯨꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯗꯨ ꯃꯀꯨꯕꯣꯛ ꯂꯨꯈꯣꯏꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯊꯦꯡꯅꯔꯝꯃꯤ ꯀꯌꯥꯗ ꯈꯨꯡꯒꯨꯜ ꯇꯥꯈ꯭ꯔꯕꯅꯣꯅꯦ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯀꯣꯔꯧꯍꯟꯕ ꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯊꯕꯥꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯀꯨꯅ ꯀꯣꯔꯧꯍꯟꯕ ꯈꯨꯔꯨꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯩꯃ ꯄꯥꯕꯁꯦ ꯂꯥꯏ ꯈꯨꯔꯨꯝꯒꯤ ꯂꯩꯊꯣꯛ ꯈꯣꯠꯂꯨꯁꯨ ꯀꯩꯝꯇꯒ ꯍꯥꯏꯗꯦꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯊꯕꯥ ꯄ꯭ꯔꯞ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯕꯤꯒꯤ ꯏꯃꯨꯡꯗꯨ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜꯂꯣꯝꯂ ꯐꯥꯎꯕ ꯀꯅꯥꯝꯇ ꯍꯧꯒꯠꯅꯔꯝꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗꯒꯤ ꯈꯔ ꯉꯟꯕ ꯑꯉꯧꯕꯤꯗꯤ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯏꯃꯨꯡꯅꯤ ꯇꯧꯔꯤꯁꯦ ꯀꯅꯥꯝꯇ ꯍꯧꯒꯠꯅꯗ꯭ꯔꯤ ꯃꯥꯜꯂꯦ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯄꯦꯜꯂꯕ ꯃꯁꯤꯒꯤ ꯏꯃꯨꯡꯁꯤꯗ ꯍꯦꯛ ꯊꯨꯡꯂꯨꯗꯅ ꯑꯉꯧꯕꯤ ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯂꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯕꯤ ꯂꯝꯇꯨ ꯇꯩꯗꯅ ꯁꯤꯗꯣꯛ ꯁꯦꯡꯗꯣꯛꯂꯝꯃꯤ ꯑꯉꯧꯕꯤꯅ ꯂꯝꯇꯨ ꯁꯤꯠꯄ ꯁꯦꯡꯕ ꯂꯣꯏꯔꯒ ꯏꯃꯨꯡꯒꯤ ꯃꯤꯈꯩꯗꯨ ꯃꯔꯤ ꯃꯔꯤ ꯍꯧꯒꯠꯅꯔꯛꯂꯝꯃꯤ ꯑꯉꯧꯕꯤꯅ ꯍꯥꯏ ꯊꯦꯝꯕꯨꯡ ꯍꯧꯒꯠꯂꯒ ꯑꯗꯨꯗ ꯀꯔꯤꯒꯤ ꯐꯝꯃ ꯂꯩꯔꯤꯅꯣ ꯍꯥ ꯅꯆꯤꯟꯅꯦ ꯁꯦꯡꯗꯣꯛꯂꯨꯕ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯏꯁꯥꯁꯤ ꯏꯇꯦꯛꯇꯤ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯐꯝꯈꯤꯒꯦ ꯇꯧꯕꯅꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯄꯨꯝꯂꯤꯈꯩ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯂꯒ ꯑꯃꯨꯛ ꯐꯝꯈꯤꯒꯦ ꯃꯍꯥꯏ ꯑꯩꯕꯨ ꯀꯔꯝ ꯉꯥꯡꯅꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯕꯤꯗꯨ ꯃꯈꯨꯠꯇ ꯄꯨꯜ ꯑꯃ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯕ ꯀꯨꯝꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯥꯊꯣꯠꯇꯨ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯀꯣꯜꯂꯤꯕ ꯂꯩꯔꯦꯝꯕꯤꯗꯨꯒꯤ ꯁꯪꯂꯦꯟꯗꯨ ꯅꯤꯡꯊꯤꯅ ꯁꯤꯗꯣꯛ ꯁꯦꯡꯗꯣꯛꯂꯝꯃꯤ ꯂꯩꯔꯦꯝꯕꯤ ꯏꯃꯥ ꯅꯆꯥꯅꯅ ꯑꯩꯈꯣꯏꯕꯨ ꯇꯨꯔꯩ ꯏꯔꯩ ꯆꯦꯜꯍꯟꯕꯤꯒꯅꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯄꯥꯜꯍꯟꯕꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠ ꯂꯩꯔꯦꯝꯕꯤꯗꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯇꯥꯊꯣꯠ ꯂꯩꯔꯦꯝꯕꯤꯗꯨ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯂꯩꯔꯦꯝꯕꯤꯗꯨꯒꯤ ꯁꯪꯂꯦꯟꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯊꯕꯥꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ ꯍꯦꯔꯥ ꯏꯃꯧꯁꯤꯗꯤ ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨ ꯏꯃꯥ ꯍꯪꯒꯥꯝ ꯊꯣꯡꯂꯒꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯒꯦ ꯍꯣꯏ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯣ ꯊꯕꯥ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯨꯗ ꯊꯕꯥꯁꯨ ꯆꯥꯛꯈꯨꯝ ꯆꯪꯈꯤꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯃꯩ ꯊꯥꯒꯠꯂꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ ꯑꯃꯨꯕꯤꯅ ꯀꯥꯟꯅꯗꯦ ꯉꯁꯤꯗꯤ ꯅꯍꯥꯟꯒꯤꯗꯨꯗꯒꯤ ꯀꯟꯕ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯍꯦꯛꯇ ꯊꯥꯒꯦ ꯀꯧꯔꯒ ꯊꯥꯒꯦ ꯈꯪꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯕꯤ ꯃꯥꯒꯤ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤꯅ ꯂꯩꯋꯥ ꯀꯌꯥ ꯑꯃ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯑꯃꯨꯕꯤꯒꯤ ꯃꯃꯥꯡꯗ ꯐꯤꯕꯝ ꯌꯥꯝꯅ ꯊꯤꯕ ꯃꯃꯥꯏ ꯌꯥꯎꯗꯕꯤ ꯂꯥꯏ ꯐꯠꯇꯕꯤ ꯑꯃ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯗꯤ ꯅꯪꯒꯤ ꯊꯕꯛ ꯂꯩꯕꯒꯤꯅꯤ ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄꯥꯈꯣꯟ ꯆꯠꯄꯁꯤ ꯀꯌꯥ ꯍꯩꯅꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯅ ꯄꯥꯝꯖꯕ ꯏꯆꯤꯟꯖꯥꯛ ꯊꯥꯕꯤꯕꯁꯤꯗ ꯌꯥꯔꯕꯅꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯇꯥꯊꯣꯠ ꯍꯣꯏꯒꯤ ꯌꯨꯝꯗꯣ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯨꯆꯣ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯊꯤꯜꯂꯥꯏ ꯀꯆꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕꯤꯗꯨ ꯏꯁꯩ ꯉꯪꯗꯨꯅ ꯄꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯃꯨꯕꯤ ꯂꯥꯏ ꯐꯠꯇꯕꯤꯗꯨꯅ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯕꯗ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯈꯪꯅꯤꯕ ꯉꯁꯤꯗꯤ ꯈꯪꯅꯤꯕ ꯇꯥꯊꯣꯠ ꯅꯪ ꯈꯥꯡꯗ꯭ꯔ ꯂꯩꯕ ꯉꯝꯕ꯭ꯔ ꯌꯦꯡꯒꯦ ꯅꯪ ꯈꯥꯡꯗꯨꯅꯅꯦ ꯂꯩꯕ ꯉꯝꯕ꯭ꯔ ꯌꯦꯡꯒꯦꯕ ꯑꯁꯤ ꯈꯟꯅ ꯑꯃꯨꯕꯤ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨ ꯑꯁꯨꯝ パꯏꯗꯨꯅ ꯂꯥꯛꯂꯒ ꯇꯥꯊꯣꯠꯀꯤ ꯌꯨꯝ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯇꯥꯊꯣꯠꯀꯤ ꯌꯨꯝꯊꯛꯇ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯝꯃꯤ ꯂꯥꯏ ꯐꯠꯇꯕꯤꯗꯨꯒꯤ ꯆꯣꯡꯊꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯤ ꯊꯕꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯀꯩꯅꯣ ꯀꯔꯤ ꯃꯈꯣꯜꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯂꯥꯏ ꯐꯠꯇꯕꯤꯗꯨꯅ ꯊꯕꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕꯤꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯕꯥꯕꯨ ꯀꯧꯕ ꯍꯧꯔꯛꯂꯝꯃꯤ ꯊꯕꯥ ꯃꯗꯨ ꯇꯥꯔꯨꯕꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯇꯞꯅ ꯐꯥꯊꯖꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯊꯕꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯊꯕꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯊꯕꯥ
ꯂꯥꯏ ꯐꯠꯇꯕꯤꯗꯨꯅ ꯑꯗꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯀꯤꯗꯨꯅ ꯇꯥꯁꯤꯜꯂꯒ ꯈꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯀꯣꯜꯂꯤꯕꯤ ꯂꯩꯔꯦꯝꯕꯤ ꯑꯗꯨ ꯁꯥꯐꯣꯡꯂꯛꯂꯒ ꯂꯥꯏ ꯐꯠꯇꯕꯤꯗꯨꯕꯨ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯤꯗꯨꯅ "ꯑꯩꯅ ꯃꯤ ꯉꯥꯏꯍꯥꯛꯇ ꯂꯛꯅꯕꯁꯤꯗꯕ ꯃꯁꯤꯒꯤ ꯂꯩꯔꯦꯝꯕꯤꯁꯤꯅ ꯑꯀꯥꯏꯕ ꯍꯦꯛ ꯄꯤꯔꯗꯅ" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕꯤꯗꯨ ꯇꯥꯊꯣꯏꯍꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯃꯃꯥꯏ ꯑꯣꯜꯂꯒ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏ ꯐꯠꯇꯕꯤꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕꯗ ꯃꯃꯤꯡ ꯆꯠꯂꯕ ꯈꯣꯏꯃꯨꯗꯨ ꯁꯪꯒꯣꯜꯗꯒꯤ ꯁꯟ ꯍꯨꯔꯥꯟꯗꯧꯒꯤ ꯇꯧꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯗ ꯂꯛꯅꯕ ꯅꯨꯡꯉꯥꯏꯗꯧꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯔꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨ ꯄꯥꯏꯊꯔꯛꯂꯒ ꯈꯣꯏꯃꯨꯒꯤ ꯃꯔꯦꯡꯖꯨꯝꯗ ꯄꯣꯞ ꯊꯥꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯁꯨ ꯃꯔꯦꯡꯖꯨꯝꯗ ꯄꯣꯞ ꯊꯥꯔꯛꯄꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯑꯣꯏꯕ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯗꯨ ꯃꯅꯤꯡ ꯍꯟꯗꯣꯛꯂꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯤꯗꯨꯅ "ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯅꯣ ꯇꯝꯕ ꯑꯣꯏꯕ?" ꯈꯣꯏꯃꯨ ꯃꯃꯥꯏ ꯌꯥꯎꯗꯕꯤ ꯂꯥꯏ ꯐꯠꯇꯕꯤꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯑꯔꯩꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯂꯒ ꯍꯧꯒꯠꯂꯒ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ "ꯍꯩꯃꯥ, ꯉꯥꯏꯈꯨꯋꯣ! ꯑꯩꯅ ꯂꯛꯅꯒꯦ ꯈꯜꯂꯤꯉꯩꯁꯤꯗ ꯂꯛꯅꯕ ꯐꯥꯎꯕꯅꯦ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ." ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏ ꯐꯠꯇꯕꯤꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯂꯥꯏ ꯐꯠꯇꯕꯤꯗꯨꯅꯁꯨ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗꯕꯗꯨꯗ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ "ꯑꯩꯅꯗꯤ ꯉꯁꯤꯁꯦ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯑꯣꯏꯔꯦ, ꯇꯨꯝꯂꯨꯕꯅ ꯍꯦꯟꯅ ꯐꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤꯗꯨ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯗꯨ ꯈꯨꯜꯒꯤ ꯈꯣꯡꯕꯥꯜ ꯇꯥꯁꯤꯜꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯝꯕꯅ "ꯍꯩ ꯈꯨꯜꯒꯤ ꯑꯉꯥꯡꯁꯥ, ꯈꯣꯏꯃꯨꯁꯤ ꯈꯣꯡꯕꯥꯜꯁꯤ ꯇꯥꯁꯤꯜꯂꯒ ꯁꯤꯔꯃꯥꯅꯦꯅꯦ, ꯂꯧꯈꯠꯅꯕ ꯇꯧꯁꯤꯅꯦ꯫ ꯀꯝꯗꯧꯅ ꯁꯤꯔꯤꯕꯖꯥꯠꯅꯣ? ꯃꯁꯤꯕꯨ ꯍꯨꯔꯥꯟꯕꯗ ꯃꯃꯤꯡ ꯆꯠꯄ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯗꯤ ꯈꯣꯡꯕꯥꯜꯁꯤꯗ ꯀꯔꯤ ꯍꯨꯒꯦꯅ ꯀꯨꯝꯂꯤꯕꯖꯥꯠꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯑꯉꯥꯡ ꯈꯔꯅ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯗꯨ ꯈꯣꯡꯕꯥꯜ ꯑꯗꯨꯗꯒꯤ ꯂꯧꯈꯠꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯅ ꯈꯣꯡꯕꯥꯜꯗ ꯁꯤꯔꯝꯕꯒꯤ ꯋꯥꯔꯤꯅ ꯈꯨꯜꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ "ꯕꯦꯝꯃ, ꯊꯥꯔꯤꯛ, ꯃꯥꯒꯤ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨ ꯍꯥꯏꯗꯣ ꯁꯤꯔꯝꯂꯦ ꯍꯥꯏꯕꯗꯨꯕꯨ ꯀꯝꯗꯧꯅꯅꯤ ꯍꯥꯏꯒꯦ?" ꯊꯥꯔꯤꯛꯅ "ꯏꯆꯦ, ꯑꯩꯁꯨ ꯃꯨꯟꯅꯗꯤ ꯈꯪꯗꯦꯗ. ꯑꯉꯥꯡꯈꯩꯅ ꯍꯥꯏꯕꯗꯗꯤ ꯈꯣꯡꯕꯥꯜꯗ ꯇꯥꯁꯤꯜꯂꯒ ꯁꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯃꯥꯗꯤ ꯈꯣꯡꯕꯥꯜꯗꯨꯗ ꯀꯔꯤ ꯍꯨꯒꯦꯅ ꯂꯨꯝꯂꯤꯔꯨꯕꯅꯣ? ꯁꯤꯕꯝ ꯏꯔꯩ ꯍꯦꯛ ꯂꯩꯇꯕꯗꯧꯅ. ꯑꯗꯨꯅꯤ ꯑꯉꯥꯡꯈꯩꯅ ꯁꯥꯏꯅꯔꯤꯁꯤ ꯏꯆꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯒꯤ ꯃꯤꯁꯤꯒꯤ ꯃꯔꯝꯗ ꯈꯨꯜꯗꯨꯃ ꯋꯥꯔꯤꯅꯐꯝ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯕꯤꯒꯤ ꯌꯨꯝꯗ ꯑꯉꯧꯕꯤꯗꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯝꯃꯤ꯫ "ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯈꯤꯔꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯦ. ꯑꯩ ꯀꯤꯔꯦ ꯍꯥꯏꯔꯤꯁꯤꯅꯤ." "ꯅꯨꯄꯤ, ꯅꯣꯡꯃꯇ ꯅꯪ ꯏꯁꯧ ꯂꯥꯡꯗꯕꯤ ꯂꯩꯕꯁꯤ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ?" "ꯍꯣ, ꯁꯤꯕꯨ ꯑꯩꯅ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯂꯤꯕ꯭ꯔꯣ? ꯅꯠꯇꯦ, ꯑꯩꯅ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕ. ꯅꯈꯣꯏꯒꯤ ꯏꯃꯨꯡꯅꯤꯅ ꯇꯧꯔꯤꯁꯤꯅ ꯃꯌꯥꯝꯒ ꯃꯥꯟꯅꯔꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯏꯁꯧ ꯂꯥꯡꯂꯨꯗꯒꯦ? ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯃꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯂꯥꯏ ꯁꯥꯟꯅꯕꯅꯤ, ꯑꯗꯨꯒ ꯃꯆꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯁꯨꯅꯤꯡꯗꯕꯗ." "ꯍꯩ, ꯌꯥꯔꯦ, ꯑꯗꯨꯋꯥꯏꯗ ꯇꯣꯛꯍꯧꯔꯣ ꯀꯣ, ꯑꯗꯨꯋꯥꯏꯗ ꯇꯣꯛꯑꯣ. ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ." "ꯇꯣꯛꯑꯣꯏ! ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯇꯣꯛꯇꯧꯔꯤꯕ? ꯍꯣ, ꯇꯣꯛꯑꯣꯏꯌꯦ! ꯀꯩꯗꯧꯕꯒꯤ ꯇꯣꯛꯇꯧꯔꯤꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯕꯤꯗꯨ ꯁꯩꯔꯦꯡ ꯊꯤꯕꯗꯧꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯄꯔꯦꯡ ꯁꯥꯅ ꯏꯃꯨꯡꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯆꯩꯔꯛꯂꯝꯃꯤ꯫ ꯊꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯊꯧꯁꯥꯗ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯆꯤꯜꯂꯒ ꯋꯥꯔꯦꯝ ꯁꯨꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ "ꯄꯦꯜꯂꯕꯅꯤ, ꯑꯩ ꯄꯦꯜꯂꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯑꯩꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯗꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ. ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯕꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅꯕ ꯃꯩ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯕꯥ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛꯌꯣꯝ ꯊꯤꯜꯂꯨꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯥꯊꯣꯠꯅ "ꯕꯦꯝꯃ, ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯣ? ꯏꯕꯨꯡꯉꯣꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤꯅꯦ." "ꯍꯣꯏ ꯃꯥ, ꯂꯣꯏꯖꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯆꯥꯛꯌꯣꯝꯗꯨ ꯄꯨꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯧꯕꯨꯛ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯊꯕꯥ ꯂꯥꯛꯄ ꯎꯕꯗ ꯊꯣꯏꯕꯗꯨ ꯂꯧꯔꯤ ꯌꯥꯜꯂꯤꯕꯗꯨ ꯇꯣꯛꯂꯒ ꯈꯣꯡꯂꯝ ꯃꯆꯥꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯝꯃꯤ꯫ "ꯃꯣꯏ ꯄꯥꯕꯨꯡ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ." "ꯍꯣꯏ." ꯊꯕꯥꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛꯌꯣꯝꯗ ꯊꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯅ ꯆꯥꯕ ꯌꯥꯅꯕ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯔꯝꯃꯤ꯫ "ꯅꯨꯄꯤ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯛꯏ?" "ꯉꯁꯤꯗꯤ ꯌꯦꯟꯗꯦꯝ ꯊꯣꯡꯂꯛꯏ, ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕ ꯑꯃꯒ ꯍꯥꯞꯄꯛꯏ." ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯡꯂꯛꯂꯤꯕ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯊꯕꯥꯗꯨ ꯃꯄꯨꯔꯣꯏꯕꯅ ꯆꯥꯔꯤꯕꯗꯨ ꯅꯣꯛꯇꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ "ꯃꯣꯏ ꯄꯥꯕꯨꯡ, ꯈꯔ ꯇꯞꯅ ꯆꯥꯎꯋꯣ.
ꯃꯤꯅ ꯇꯥꯟꯅꯔꯛꯄꯗꯧꯅ ꯆꯥꯔꯤꯗꯨꯕꯣ? ꯅꯪꯒꯤ ꯏꯟꯁꯥꯡꯁꯦ ꯌꯥꯝ ꯍꯥꯎꯃꯟꯗꯅ ꯌꯥꯝꯅ ꯊꯨꯅ ꯆꯥꯔꯤꯕꯅꯤꯅꯦ꯫ ꯊꯣꯏꯕꯅ ꯆꯥꯕ ꯂꯣꯏꯔꯕꯗ ꯊꯕꯥꯅ ꯊꯣꯏꯕꯒꯤ ꯑꯔꯦꯝꯕꯗꯨ ꯅꯤꯡꯊꯤꯅ ꯈꯣꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯑꯃꯨꯕꯤ ꯃꯥꯒꯤ ꯂꯥꯏꯁꯥꯟꯅꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯊꯧꯔꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯑꯣꯏꯅ ꯇꯥꯊꯣꯠ ꯍꯣꯏꯗ ꯊꯥꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯕꯤ ꯂꯩꯋꯥ ꯑꯀꯟꯕ ꯑꯃ ꯁꯣꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯃꯨꯕꯤꯒꯤ ꯃꯃꯥꯡꯗ ꯐꯤꯕꯝ ꯌꯥꯝꯅ ꯊꯤꯕ ꯃꯊꯕꯥꯛꯇ ꯃꯀꯣꯛ ꯄꯥꯟꯕ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕꯣ? ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯁꯦ ꯊꯕꯛ ꯑꯃ ꯄꯥꯡꯅꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤꯅ ꯂꯥꯏ ꯐꯠꯇꯕꯗꯨꯗ ꯇꯥꯊꯣꯠꯀꯤ ꯏꯃꯨꯡꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯨꯆꯣ ꯍꯥꯏꯅ ꯊꯥꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯗꯨꯁꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯇꯥꯊꯣꯠꯀꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯗꯨ ꯇꯥꯊꯣꯠꯀꯤ ꯌꯨꯝ ꯌꯧꯔꯕꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯇꯥꯊꯣꯠ, ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯑꯩꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯇꯥꯊꯣꯠ ꯍꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯃꯤꯊꯤꯟꯖꯩ ꯑꯗꯨ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗꯗꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯗꯨ ꯌꯨꯝꯗꯨꯗꯒꯤ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕꯗꯨ ꯊꯕꯥꯅ ꯇꯨꯝꯂꯤꯕꯗꯨꯒꯤ ꯐꯛꯂꯥꯡ ꯃꯄꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯊꯕꯥꯕꯨ ꯀꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯕꯥ ꯑꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯪꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯕꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯊꯕꯥ ꯇꯨꯝꯅ ꯇꯨꯝꯅ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯡꯊꯣꯡꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯃꯄꯥꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯗꯨꯅ, ꯊꯕꯥ, ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ, ꯂꯥꯛꯂꯣ, ꯍꯩꯅꯧ ꯃꯈꯣꯡꯗ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯊꯕꯥꯕꯨ ꯍꯩꯅꯧ ꯃꯈꯣꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯇꯝꯁꯤꯗ ꯊꯣꯏꯕꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯌꯧꯋꯜꯂꯛꯄꯗ ꯊꯕꯥ ꯂꯩꯔꯝꯗꯕꯗꯨꯗ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯊꯕꯥ! ꯊꯕꯥ! ꯊꯣꯏꯕ ꯊꯕꯥꯕꯨ ꯀꯧꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯊꯦꯡꯕ ꯍꯤꯡꯁꯤꯗ ꯃꯗꯨꯕꯨ ꯀꯔꯥꯏꯗ ꯆꯠꯂꯤꯕꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯅꯤꯡ ꯃꯌꯥꯗ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯊꯤꯕ ꯐꯪꯗꯕꯗꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯊꯕꯥ! ꯊꯕꯥ! ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯨ ꯃꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯗꯨ ꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯕꯥꯒ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯕꯗꯨ ꯇꯣꯛꯂꯒ ꯐꯨꯠ ꯂꯥꯎꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯃꯥꯡꯈꯤꯕꯒ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯍꯩꯅꯧ ꯃꯈꯣꯡꯗ ꯊꯕꯥꯅ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯕꯥ! ꯊꯕꯥ! ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯊꯕꯥꯕꯨ ꯀꯣꯟꯈꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯥꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯝꯃꯤ꯫ ꯊꯣꯏꯕ ꯊꯕꯥꯅ ꯋꯥꯈꯜ ꯂꯥꯛꯇꯕꯗꯨꯗ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯀꯣꯟꯈꯠꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯇꯥꯊꯣꯠꯅ, ꯏꯕꯨꯡꯉꯣ, ꯃꯧꯗꯨ ꯀꯩꯗꯧꯔꯦ? ꯈꯪꯗꯦꯃ, ꯍꯩꯅꯧ ꯃꯈꯣꯡꯗ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯩ, ꯑꯗꯨꯗꯤ ꯏꯃꯥ ꯂꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯃꯧꯅ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯇꯥꯊꯣꯠ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯆꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯆꯥꯛꯈꯨꯝꯂꯣꯝꯗ ꯏꯁꯤꯡ ꯂꯧꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕ ꯇꯍꯥ ꯇꯦꯡꯀꯣꯠ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯂꯒ ꯃꯥꯒꯤ ꯀꯥꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯊꯣꯠ ꯃꯁꯥꯗꯒꯤ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯃꯃꯧꯒꯤ ꯃꯀꯣꯛꯇ ꯊꯥꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯃꯧꯒꯤ ꯃꯁꯥꯗ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯕꯥꯗꯨ ꯇꯞꯅ ꯋꯥꯈꯜ ꯈꯖꯤꯛ ꯈꯖꯤꯛ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯊꯣꯠꯅ, ꯕꯦꯝꯃ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ? ꯏꯃꯥ, ꯑꯩꯕꯨ ꯀꯩꯗꯧꯈ꯭ꯔꯒꯦ? ꯊꯣꯏꯕꯅ, ꯑꯩꯕꯨ ꯀꯩꯗꯧꯈ꯭ꯔꯒꯦ? ꯍꯩꯅꯧ ꯃꯈꯣꯡꯗ ꯋꯥꯈꯜ ꯃꯥꯡꯂꯒꯅꯤꯅ ꯇꯥꯔ ꯂꯩꯔꯝꯃꯤꯁꯦ꯫ ꯑꯩꯕꯣ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯩꯅꯧ ꯃꯈꯣꯡꯗꯨ ꯊꯣꯛꯂꯤꯕ? ꯇꯥꯊꯣꯠꯅ, ꯌꯥꯔꯦ ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯅꯨ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯏꯃꯧꯁꯦ ꯈꯔ ꯁꯦꯟꯅꯔꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯥꯊꯣꯠꯇꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯊꯪꯒ ꯑꯌꯨꯛꯇ ꯇꯥꯊꯣꯠꯇꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯂꯩꯁꯪꯗꯨ ꯇꯩꯊꯣꯛ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ, ꯃꯃꯥ, ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯍꯥꯟꯈꯩꯗꯤ ꯂꯥꯏꯁꯪ ꯇꯩꯊꯣꯛ ꯁꯦꯡꯗꯣꯛꯄꯁꯤ ꯏꯃꯧꯅ ꯇꯧꯕꯗꯥꯏꯅꯦ꯫ ꯉꯁꯤꯗꯤ ꯏꯃꯧꯗꯨ ꯍꯧꯒꯠꯂꯛꯄ ꯎꯗ꯭ꯔꯤ, ꯀꯩꯗꯧꯔꯕ ꯖꯥꯠꯅꯣꯅꯦ? ꯇꯥꯊꯣꯠ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ, ꯀꯔꯤꯅꯣꯅꯦ ꯃꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯍꯩ, ꯑꯁꯦꯡꯕ꯭ꯔꯅꯦꯍꯦ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ
ꯆꯦꯛꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯣ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯒꯦ ꯇꯧꯔꯝꯂꯤꯕꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯊꯧꯒꯜ ꯇꯧꯅꯅꯕ ꯁꯤꯜ ꯂꯥꯡꯂꯝꯃꯤ ꯇꯥꯊꯣꯠꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯂꯣꯏꯔꯕꯗ ꯊꯕ ꯃꯁꯥꯗꯣ ꯏꯇꯦꯛ ꯇꯦꯛꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯕꯦꯝꯃ ꯅꯪ ꯍꯧꯒꯠꯂꯛꯂꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯅꯁꯥꯗꯣ ꯁꯦꯡꯗꯣꯛꯂꯨꯔꯣ ꯏꯃꯥꯅ ꯆꯥꯛ ꯃꯩ ꯊꯥꯡꯒꯠꯂꯝꯂꯒꯦꯀꯣ ꯌꯥꯅꯤ ꯏꯃꯥ ꯆꯥꯛꯇꯣ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯌꯥꯗꯦ ꯉꯔꯥꯡꯁꯨ ꯅꯁꯥꯗꯣ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯏꯃꯥ ꯑꯗꯨꯝ ꯇꯧꯕꯤꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯕꯤꯒꯤ ꯏꯃꯨꯡꯗꯨ ꯅꯨꯡꯇꯤꯒꯤ ꯍꯧꯅꯕꯤ ꯑꯉꯧꯕꯤꯅ ꯏꯁꯧ ꯂꯥꯡꯕꯗ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯈꯩꯗꯤ ꯑꯉꯧꯕꯤꯒꯤ ꯏꯁꯧꯗꯨ ꯅꯨꯡꯇꯤꯒꯤ ꯇꯥꯔꯕꯅꯤꯅ ꯊꯣꯏꯅ ꯑꯗꯨꯝ ꯈꯟꯖꯤꯟꯅꯔꯝꯗ꯭ꯔꯦ ꯊꯦꯝꯕꯨꯡꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯏꯁꯧ ꯂꯥꯡꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯀꯅꯥꯝꯇꯅꯁꯨ ꯇꯥꯕꯤꯔꯣꯏꯗꯕꯁꯤꯗ ꯃꯁꯥ ꯋꯥꯔ ꯇꯣꯛꯅꯤꯁꯦ ꯈꯪꯗ ꯃꯥꯜꯂꯦ ꯑꯃꯨꯕꯤꯅ ꯍꯦ ꯅꯪꯁꯨ ꯅꯃꯥꯁꯤ ꯏꯁꯧ ꯂꯥꯡꯂꯤ ꯈꯪꯉꯗꯤ ꯅꯃꯥꯁꯤ ꯌꯥꯅꯕ ꯆꯠꯀꯦ ꯍꯥꯏꯗꯦꯅꯦ ꯀꯩꯅꯣ ꯑꯕꯣꯡꯅ ꯑꯩꯉꯣꯟꯗ ꯃꯣꯏꯁꯤ ꯂꯩꯁꯤꯅ ꯁꯤꯕꯨ ꯑꯩꯅ ꯊꯣꯛꯍꯟꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯥꯡꯉꯤꯁꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯖꯁꯅꯤ ꯇꯥꯗꯧꯕ ꯑꯩꯈꯣꯏꯅ ꯇꯥꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨ ꯃꯕꯦꯟꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯝꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯁꯨ ꯃꯕꯦꯟ ꯋꯥꯔꯤ ꯁꯥꯔꯗꯨꯗ ꯌꯥꯎꯁꯤꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯒꯤ ꯏꯃꯨꯡꯗꯨ ꯆꯪꯉꯟ ꯆꯥꯔꯒ ꯊꯕꯥꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯇꯥꯅꯔꯝꯃꯤ ꯇꯥꯊꯣꯠꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯈꯤꯕ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯕꯅ ꯐꯥꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡꯁꯦ ꯃꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗꯒꯤ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯕ ꯇꯥꯔꯦ ꯊꯣꯏꯕꯅ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯅꯁꯨ ꯐꯗꯧ ꯃꯥꯜꯂꯦ ꯈꯨꯔꯥ ꯇꯣꯝꯆꯧꯗꯣ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯕꯒ ꯑꯩ ꯍꯦꯛꯇ ꯀꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯅꯨꯃꯤꯠ ꯂꯩꯊꯕ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯈꯤꯕꯒ ꯊꯣꯏꯕꯗꯨ ꯇꯣꯝꯆꯧ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ ꯈꯨꯔꯥꯕꯨ ꯂꯩꯇꯕ꯭ꯔꯣ ꯍꯩ ꯊꯣꯏꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯈꯨꯔꯥ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯔꯥꯕꯨ ꯑꯃꯨꯛꯇ ꯂꯥꯛꯇꯕ ꯌꯥꯗꯕ ꯃꯔꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯈꯨꯔꯥꯕꯨ ꯀꯧꯕ ꯆꯦꯜꯂꯛꯂꯤꯕꯅꯤ ꯉꯥꯏꯈꯣ ꯈꯨꯔꯥꯒꯤ ꯈꯥꯎꯗꯨ ꯑꯃꯨꯛꯇ ꯄꯥꯏꯔꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧ ꯃꯥꯒꯤ ꯐꯤꯒꯤ ꯈꯥꯎꯗꯨ ꯌꯥꯟꯗꯨꯅ ꯊꯣꯏꯕꯒ ꯂꯣꯏꯅꯅ ꯊꯣꯏꯕꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯥꯏꯕ ꯇꯣꯝꯆꯧꯒ ꯊꯣꯏꯕꯒꯗꯨ ꯊꯣꯏꯕꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯏꯕ ꯇꯣꯝꯆꯧꯅ ꯊꯣꯏꯕꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯀꯨꯞꯊꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯇꯣꯝꯆꯧꯅ ꯇꯥꯗ ꯅꯈꯣꯏꯅ ꯈꯜꯂꯝꯕꯗꯨ ꯆꯨꯝꯂꯦ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯊꯨꯕꯗ ꯃꯄꯥꯟ ꯂꯥꯡꯗꯒꯤ ꯀꯧꯁꯤꯟꯅꯕ ꯇꯧꯁꯤ ꯂꯨꯈꯣꯏꯅ ꯃꯗꯨ ꯏꯕꯨꯡꯉꯣꯅ ꯐꯅꯕ ꯈꯔ ꯑꯃꯨꯛꯇ ꯇꯧꯕꯤꯔꯣꯅꯦ ꯍꯣꯏ ꯇꯥꯗ ꯅꯅꯥꯎꯅ ꯐꯅꯕ ꯁꯤꯟꯖꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯇꯣꯝꯆꯧꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯍꯅꯨꯕꯤ ꯑꯃꯨꯕꯤꯗꯨ ꯑꯍꯤꯡ ꯇꯨꯝꯗꯅ ꯂꯥꯏ ꯁꯥꯟꯅꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯊꯕꯥꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯡꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯉꯔꯥꯡꯒꯤ ꯂꯥꯏ ꯐꯠꯇꯕꯗꯨ ꯃꯈꯣꯏꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥ ꯅꯪ ꯊꯣꯛꯂꯛꯄ ꯌꯥꯝꯅ ꯐꯔꯦ ꯉꯁꯤꯗꯤ ꯎꯗ ꯊꯧꯔꯤ ꯌꯥꯟꯕꯤ ꯁꯥꯟꯅꯁꯤ ꯂꯥꯏ ꯐꯠꯇꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥ ꯋꯥꯈꯜ ꯇꯥꯗ ꯃꯉꯛꯇꯃꯛ ꯅꯣꯝꯂꯛꯂꯝꯃꯤ ꯊꯕꯥꯅ ꯃꯉꯛ ꯅꯣꯝꯕ ꯎꯔꯒ ꯂꯥꯏ ꯐꯠꯇꯕꯗꯨ ꯅꯣꯛꯂꯒ ꯊꯕꯥꯗ ꯊꯧꯔꯤ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯊꯕꯥꯁꯨ ꯊꯧꯔꯤꯗꯨ ꯂꯧꯔꯒ ꯍꯩꯅꯧꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯂꯪꯈꯠꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯊꯣꯏꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯊꯕꯥ ꯂꯩꯔꯝꯗꯕꯗꯨꯗ ꯍꯩꯅꯧ ꯃꯈꯣꯡꯗ ꯂꯩꯔꯝꯂꯅꯤ ꯈꯟꯅ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯂꯥꯏ ꯐꯠꯇꯕꯗꯨ ꯃꯥꯡꯈꯤꯔꯝꯃꯤ ꯊꯣꯏꯕꯅ ꯂꯥꯛꯄ ꯃꯇꯝꯗ ꯊꯕꯥꯗꯨ ꯃꯉꯛꯇ ꯊꯧꯔꯤ ꯀꯣꯡꯒꯣꯏꯗꯨ ꯍꯨꯛꯆꯤꯟꯗꯨꯒꯤ ꯇꯧꯔꯝꯃꯤ ꯊꯕꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯊꯧꯔꯤꯗꯨ ꯃꯨꯜꯂꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕ ꯊꯕꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯊꯕꯥ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯨꯒꯤ ꯆꯩꯅꯥꯅ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯊꯕꯥ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯏꯗ ꯄꯥꯏꯁꯤꯟꯗꯨꯅ ꯆꯩꯅꯥ ꯈꯪꯂꯝꯃꯤ ꯊꯣꯏꯕꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯊꯕꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯕꯨ ꯀꯩꯗꯧꯈ꯭ꯔꯒꯦ ꯊꯣꯏꯕ ꯊꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯊꯕꯥꯕꯨ ꯀꯣꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯑꯗꯨ ꯊꯣꯏꯕꯅ ꯃꯃꯥ ꯃꯄꯥꯗ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯇꯥꯊꯣꯠꯅ ꯑꯩꯅꯗꯤ ꯃꯔꯥꯏꯅ ꯇꯨꯃꯤꯟꯅ ꯇꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯇꯣꯛꯇ꯭ꯔꯦ ꯐꯩ ꯇꯥꯊꯣꯠ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦ ꯏꯃꯥ ꯑꯩꯈꯣꯏꯗ ꯇꯧꯔꯤꯁꯤ
ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ꯭ꯔꯣ? ꯀꯔꯤ ꯈꯪꯗꯅꯤ? ꯈꯪꯗ꯭ꯔꯗꯤ ꯀꯔꯤꯅꯣ? ꯀꯅꯥꯅ ꯑꯣꯏꯅꯤ? ꯃꯥꯒꯤ ꯑꯃꯨꯕꯤ ꯍꯥꯏꯗꯨꯅꯤ꯫ ꯏꯅꯦ ꯑꯃꯨꯕꯤꯅ ꯃꯥꯗꯤ ꯀꯩꯒꯤ? ꯍꯩ, ꯀꯩꯒꯤ ꯑꯣꯏꯅꯤ? ꯊꯥꯏꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯗꯣ ꯂꯩꯔꯤꯉꯩꯗ ꯂꯩꯕꯥꯛ ꯂꯩ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯃꯥꯅ ꯐꯪꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯃꯗꯨ ꯐꯪꯗꯕꯗꯒꯤ ꯑꯩꯒꯤ ꯏꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯣꯏꯔꯤꯅꯤꯗꯅ꯫ ꯇꯥꯊꯣꯠꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯈꯩꯗꯨ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯑꯃꯨꯕꯤꯒꯤ ꯐꯠꯇꯕ ꯃꯌꯥꯏ ꯑꯁꯤ ꯃꯁꯤ ꯉꯥꯛꯊꯣꯛꯀꯗꯒꯦ ꯍꯥꯏꯅ ꯋꯥꯇꯥꯅꯔꯝꯃꯤ꯫ ꯇꯥꯊꯣꯠ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯑꯃꯨꯕꯤꯁꯨ ꯃꯥꯒꯤ ꯂꯥꯏ ꯐꯠꯇꯕꯗꯨ ꯇꯥꯊꯣꯠꯀꯤ ꯌꯨꯝꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯗꯨ ꯇꯥꯊꯣꯠ ꯎꯕꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯇꯥꯊꯣꯠ, ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯊꯦꯡꯅꯔꯦꯅꯦ꯫ ꯅꯍꯥꯛ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯌꯩꯀꯥꯏ ꯊꯤꯡꯒꯥꯏ ꯄꯤꯔꯤꯕꯁꯦ꯫ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯅꯌꯩ ꯄꯨꯝꯕ ꯑꯩꯅ ꯃꯥꯡꯍꯜꯂꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠꯅ ꯂꯩꯃꯔꯦꯝꯕꯤ ꯂꯩꯕꯥꯛ ꯂꯩꯅ ꯄꯤꯕꯤꯕ ꯑꯀꯟꯕ ꯂꯥꯏꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯂꯥꯏ ꯐꯠꯇꯕꯗꯨ ꯇꯝꯅ ꯁꯣꯔ ꯀꯥꯝꯂꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯗꯨ ꯂꯩꯋꯥ ꯑꯗꯨꯅ ꯊꯥꯕꯗ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯇꯤꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯕꯤꯗꯨ ꯂꯩꯋꯥ ꯑꯁꯨꯝ ꯁꯣꯜꯂꯝꯕꯗꯒꯤ ꯃꯊꯕꯥꯛ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯏ ꯑꯣꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯇꯥꯊꯣꯠꯅ ꯑꯀꯟꯕ ꯂꯩꯋꯥ ꯑꯃ ꯑꯃꯨꯛ ꯁꯣꯟꯗꯨꯅ ꯑꯃꯨꯕꯤꯒꯤ ꯃꯁꯥꯗ ꯁꯣꯟꯊꯍꯜꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯂꯩꯋꯥ ꯑꯗꯨꯒꯤ ꯆꯩꯅꯥꯅ ꯃꯁꯥꯗꯨ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯃꯨꯕꯤ ꯃꯁꯥꯁꯤꯡꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡꯗ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯊꯣꯝꯕꯅ, ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯇꯨꯝꯐꯝ ꯏꯂꯩ ꯂꯩꯇꯕꯗꯧꯅ ꯁꯨꯃꯥꯡꯁꯤꯗ ꯇꯨꯝꯃꯤꯁꯤꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯅ ꯃꯃꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯕꯤꯗꯨ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯝꯕꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯃꯥꯕꯨ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯔ ꯐꯥꯎꯕꯗꯤ ꯍꯣꯜꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯃꯨꯡꯗ ꯊꯥꯡꯖꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯃꯨꯕꯤꯗꯨ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ ꯌꯥꯇꯥꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯂꯩꯔꯤꯛ ꯂꯩꯔꯥ ꯊꯟꯅ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯟꯈꯤꯔꯝꯃꯤ꯫